ꯄꯣꯛ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯔꯦ ꯉꯁꯤꯁꯨ ꯃꯌꯥꯝ ꯊꯣꯡꯒꯠꯂꯁꯤ ꯑꯗꯨꯗꯤ ꯍꯥꯞꯆꯟꯕꯒꯗꯤ ꯑꯝꯇ ꯍꯥꯞꯍꯧꯗ꯭ꯔꯦ ꯍꯦꯛꯇ ꯐꯨꯠꯀꯠꯂꯒꯦ ꯍꯥꯟꯅ ꯏꯁꯤꯡꯁꯤ ꯈꯤꯇꯪꯒ ꯄꯤꯁꯁꯤ ꯈꯤꯇꯪ ꯆꯥꯎꯅ ꯀꯛꯂꯛꯑꯦ ꯑꯗꯨꯅ 10 minutes ꯀꯨꯝꯕ ꯐꯨꯠꯀꯦ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒꯦ ꯀꯥꯝꯗꯨ ꯅꯠꯇꯦꯀꯣ ꯈꯨꯝꯕ ꯈꯛꯇꯅꯤ ꯄꯥꯇ꯭ꯔ ꯂꯩꯇꯕꯩꯅꯤ ꯑꯃꯨꯛ ꯀꯥꯝꯕꯩ ꯚꯥꯞꯇ ꯈꯜꯂꯝꯅꯤ ꯁꯤꯔꯥꯔꯥꯈꯣꯡ ꯁꯤꯅ ꯇꯛꯊꯣꯛꯑꯒꯦ ꯑꯀꯪꯕ ꯎ ꯃꯣꯔꯣꯛ ꯑꯍꯨꯝꯁꯤꯒ ꯍꯥꯞꯄꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯎ ꯃꯣꯔꯣꯛ ꯑꯍꯨꯝꯁꯤꯒ ꯍꯥꯞꯆꯤꯜꯂꯒꯦ ꯐꯖꯅ ꯃꯐꯣꯟ ꯇꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯩ ꯇꯥꯔꯦ ꯍꯥꯎ ꯄꯣꯛꯁꯤꯁꯨ ꯐꯖꯅ ꯁꯧꯔꯝꯃꯦ ꯃꯤꯅꯤꯠ 10ꯒ ꯈꯔ ꯍꯦꯟꯅ ꯐꯨꯠꯂꯕꯅꯤ ꯌꯥꯔꯅꯤ ꯃꯍꯤꯁꯦ ꯆꯤꯊꯣꯛꯑꯒꯦ ꯑꯣꯀꯦ ꯇꯥꯔꯦ ꯁꯤꯗꯩꯗꯤ ꯈꯨꯊꯣꯡ ꯑꯃꯅꯤꯀꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯇꯥꯡꯈꯨꯜꯒꯤ ꯑꯩꯅꯁꯨ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯈꯨꯊꯣꯡ ꯑꯃ ꯂꯩꯕꯗꯣ ꯁꯤꯔꯥꯔꯥꯈꯣꯡ ꯐꯨꯠꯂꯒ ꯁꯤꯔꯥꯔꯥꯈꯣꯡꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯁꯥꯍꯜꯂꯒ ꯁꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯣꯔꯣꯛꯁꯦ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯈꯤꯇꯪ ꯑꯣꯠꯈꯥꯏꯒꯦ ꯁꯤꯗꯩꯗꯤ ꯃꯤꯅꯤꯠ 10 minutes ꯀꯨꯝꯕ ꯁꯧꯍꯟꯕ ꯃꯣꯔꯣꯛꯁꯤꯁꯨ ꯈꯤꯇꯪ ꯃꯐꯣꯟ ꯇꯥꯅꯕ ꯀꯥꯎꯔꯦ ꯁꯤꯡ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯤꯜꯍꯧꯒꯦ ꯍꯣꯔꯦꯟ ꯃꯍꯥꯎ ꯂꯩꯅꯕ ꯃꯍꯤꯗ ꯍꯣꯔꯦꯟ ꯁꯥꯗꯨꯗꯁꯨ ꯆꯪꯁꯤꯜꯂꯅꯤ ꯁꯧꯔꯦ ꯍꯧꯖꯤꯛ ꯆꯞ ꯆꯥꯔꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯌꯥꯔꯅꯤ ꯁꯥ ꯍꯥꯞꯆꯤꯜꯂꯒꯦ ꯆꯞ ꯆꯥꯔꯦ ꯄꯤꯁꯁꯤꯗꯤ ꯐꯖꯔꯦ ꯆꯥꯎꯔꯞ ꯇꯧꯔꯝ ꯉꯁꯥꯏ ꯑꯐꯨꯠꯄꯗꯣ ꯆꯥꯝꯊꯣꯛꯑꯕꯅꯦ ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯃꯨꯛ ꯇꯧꯔꯒ ꯃꯍꯤꯁꯨ ꯆꯤꯊꯣꯛꯈ꯭ꯔꯦ ꯑꯁ ꯖꯣꯞ ꯆꯤꯛꯑꯦꯗꯤ ꯊꯨꯝ ꯈꯤꯇꯪꯒ ꯍꯥꯞꯆꯤꯜꯂꯒꯦ ꯁꯥꯁꯦ ꯆꯥꯎꯕꯅꯤꯅ ꯆꯪꯁꯤꯟꯅꯕ ꯃꯅꯨꯡꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯁꯤꯗꯩꯗꯤ ꯁꯤꯡ ꯍꯥꯞꯄ ꯑꯃꯨꯛ ꯀꯥꯎꯔꯝꯃꯦ ꯁꯤꯡ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯩꯗꯤ 1.5 ꯃꯈꯥꯏꯃꯨꯛ ꯐꯨꯠꯂꯒꯦ ꯄꯨꯡ ꯑꯃ ꯐꯨꯠꯂ ꯃꯇꯨꯡꯒꯤ ꯁꯛꯅꯤꯁꯤꯅ ꯈꯔ ꯋꯥꯠꯂꯤꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯃꯆꯨ ꯇꯥꯗ꯭ꯔꯤ ꯂꯣꯏꯁꯤꯜꯂꯒꯦ ꯆꯞ ꯆꯥꯅ ꯄꯣꯠꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯣꯛꯁꯤꯒ ꯆꯥꯎꯔꯞ ꯑꯣꯏꯅ ꯇꯧꯔꯦ ꯆꯒꯦꯝ ꯄꯣꯝꯕ ꯂꯩꯔꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯁꯤꯅ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ
ꯎꯃꯣꯔꯣꯛ ꯂꯩꯔꯦ ꯆꯝꯄ꯭ꯔꯥ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯁꯠ ꯁꯠ ꯃꯌꯥꯝ ꯍꯧꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯍꯥꯟꯅ ꯇꯧꯔꯒꯦ ꯍꯧꯔꯛꯈꯤꯁꯦ
Ngâm 자, hỏi Nem, ngoài đi subscribe tôi xem video tôi sẽ lagi soda ngâm deh cheers.